ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯖꯤꯝꯕꯥꯕ꯭ꯋꯦ ꯀꯧꯕ ꯂꯝꯗꯨꯒꯤ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯌꯥꯝꯅ ꯃꯔꯜ ꯂꯩꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯖꯤꯝꯕꯦꯁꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯃꯀꯣꯃꯥ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛꯅ ꯇꯣꯉꯥꯜꯂꯤ꯫ ꯃꯄꯥꯡꯒꯜꯁꯨ ꯑꯍꯜ ꯑꯃꯒꯨꯝ ꯀꯜꯂꯤ꯫ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃꯒꯨꯝꯅ ꯉꯥꯡꯏ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯆꯦꯟꯕ ꯅꯨꯡꯊꯪ ꯅꯨꯏꯟꯗꯣꯒ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯒꯣꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯤꯅ ꯈꯪꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯀꯣꯃꯥꯕꯨ ꯍꯅꯨꯕꯅ ꯑꯣꯜꯂꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯅꯩ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯅꯔꯕꯁꯨ ꯃꯀꯣꯃꯥ ꯃꯃꯥ ꯃꯆꯥꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯀꯣꯃꯥꯁꯤ ꯁꯥꯎꯒꯟꯗꯦ, ꯋꯥ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯉꯥꯡꯗꯦ, ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯆꯞ ꯌꯨꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯉꯥꯡꯅꯤ꯫ ꯇꯁꯦꯡꯅ ꯃꯀꯣꯃꯥ ꯃꯤ 10ꯅ ꯊꯥꯡꯕꯗ ꯋꯥꯒꯗꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛꯇꯨ ꯃꯇꯣꯝꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯕ ꯉꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯆꯥꯔꯤ ꯃꯈꯩꯁꯨ ꯄꯦꯟꯗꯦ꯫ ꯃꯤ 10ꯅ ꯄꯥꯡꯊꯣꯛꯄꯗ ꯋꯥꯕ ꯊꯕꯛꯄꯨ ꯅꯍꯥꯛꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯍꯥꯛꯁꯤꯕꯨ ꯌꯣꯠꯅ ꯁꯥꯕ ꯃꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ?" ꯃꯃꯥꯒꯤ ꯋꯥꯐꯝꯗ ꯃꯀꯣꯃꯥꯗꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯏꯃꯥ, ꯅꯆꯥꯁꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯑꯁꯣꯟ ꯑꯅꯥ ꯀꯥꯡꯂꯨꯞꯇꯗꯤ ꯈꯨꯠ ꯊꯥꯔꯣꯏꯗ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥꯅ ꯈꯟꯕꯗꯨꯃꯛ ꯑꯣꯏꯖꯧ꯫ ꯑꯗꯨꯕꯨꯅꯦ, ꯅꯄꯥꯕꯨꯡꯅ ꯊꯣꯟꯖꯔꯝꯕ ꯅꯍꯥꯛꯀꯤ ꯃꯤꯡꯁꯦ ꯅꯪꯉꯣꯟꯗ ꯀꯌꯥꯗ ꯄꯛꯆꯔꯕ." "ꯏꯃꯥ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯒꯤ ꯃꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ?" "ꯁꯦ ꯏꯃꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯃꯀꯣꯃꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝꯕꯥꯕ꯭ꯋꯦꯒꯤ ꯑꯔꯤꯕ ꯂꯣꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯊꯧꯕ ꯃꯤ ꯍꯥꯏꯕꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯀꯣꯃꯥꯅ ꯑꯃꯨꯛ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯗ ꯍꯥꯏꯔꯒ ꯈꯨꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯤ ꯍꯤꯗꯥꯟꯅꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯕꯤꯌꯨ." "ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯍꯥꯛꯄꯨ ꯃꯤ ꯐꯨꯅ ꯆꯩꯅꯕ ꯇꯧꯒꯗꯧꯔꯤꯕꯔꯣ? ꯏꯃꯥꯗꯤ ꯀꯤꯖꯔꯦꯗꯀꯣ." "ꯏꯍꯦ ꯏꯃꯥ, ꯃꯁꯤ ꯅꯆꯥꯒꯤ ꯆꯥꯡꯌꯦꯡ ꯑꯃꯅꯦ꯫ ꯅꯆꯥ ꯃꯤ ꯈꯠꯅꯖꯔꯣꯏꯌꯦ꯫ ꯑꯩꯅ ꯃꯤ ꯈꯠꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯃꯀꯣꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯃꯃꯥꯅ ꯈꯨꯂꯥꯛꯄꯗꯨꯗ ꯄꯥꯎꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯖꯤꯝꯕꯦꯁꯤ ꯃꯌꯥꯏ ꯀꯥꯔꯕ ꯒꯨꯝꯚꯤꯔ ꯀꯌꯥꯒꯤ ꯃꯀꯣꯜꯅꯤ꯫ ꯇꯨꯔꯦꯜꯁꯤꯗ ꯏꯔꯣꯏꯕ ꯑꯃꯗꯤ ꯂꯨꯞꯈꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯒꯨꯝꯚꯤꯔꯅ ꯆꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜꯁꯤꯕꯨ ꯇꯨꯔꯦꯜ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯀꯧꯅꯩ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯍꯥꯏꯖꯕꯗꯨ ꯈꯨꯂꯥꯛꯄꯅ ꯌꯥꯕꯤꯔꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯈꯤ, "ꯇꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯀꯟꯕ ꯅꯨꯄꯥꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯆꯥꯡꯌꯦꯡꯁꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯇꯨꯔꯦꯜꯕꯨ ꯏꯔꯣꯏꯔꯒ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗꯣ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯑꯊꯧꯕ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯈꯨꯂꯥꯛꯄ ꯑꯩꯅ ꯂꯧ ꯄꯔꯤ 5ꯒꯤ ꯈꯨꯗꯣꯜꯄꯣꯠ ꯄꯤꯒꯅꯤ." ꯈꯨꯂꯥꯛꯄꯒꯤ ꯋꯥꯐꯝꯗꯨꯗ ꯑꯀꯟꯕ ꯆꯥꯡꯗꯝꯅꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯖꯤꯝꯕꯦꯁꯤ ꯇꯨꯔꯦꯜꯗ ꯏꯔꯣꯏꯔꯒ ꯂꯩꯔꯤꯕ ꯒꯨꯝꯚꯤꯔ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯔꯛꯇꯨꯗ ꯃꯀꯣꯃꯥ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗ ꯒꯨꯝꯚꯤꯔ ꯂꯩꯔꯤꯕ ꯇꯨꯔꯦꯜꯗꯨꯗ ꯈꯨꯗꯛꯇ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯗꯤ ꯃꯌꯥꯝꯗꯨ ꯃꯍꯥꯛꯅ ꯂꯨꯞꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯨꯝꯕ ꯑꯉꯥꯡꯕ ꯏꯅ ꯄꯨꯡꯀꯨꯞ ꯍꯦꯛ ꯀꯨꯞꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯛꯈꯤ, "ꯌꯦꯡꯉꯨꯅꯦꯍꯦ, ꯃꯀꯣꯃꯥ ꯁꯤꯔꯦ, ꯒꯨꯝꯚꯤꯔꯅ ꯆꯥꯈ꯭ꯔꯦ, ꯇꯨꯔꯦꯜꯁꯦ ꯏꯅ ꯄꯨꯡꯉꯥꯡꯂꯦ." ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯃꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯅꯍꯥꯛꯅ ꯇꯥꯕꯤꯈꯤꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯃꯥꯗꯨ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯂꯥꯏꯀꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯗꯨ ꯃꯆꯥꯕꯨ ꯀꯧꯔꯒ
ꯇꯦꯡꯊꯥꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯒꯨꯝꯚꯤꯔꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯃꯀꯣꯃꯥꯗꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯠ ꯐꯥꯎꯒꯠꯂꯛꯂꯒ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯃꯤꯄꯥꯏꯕꯤꯒꯅꯨ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕ ꯒꯨꯝꯚꯤꯔ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯈ꯭ꯌꯥꯠ ꯁꯦꯠꯂꯒ ꯍꯥꯠꯇꯣꯛꯄꯅꯤ꯫ ꯑꯌꯥꯝꯕ ꯒꯨꯝꯚꯤꯔꯗꯤ ꯁꯤꯔꯝꯂꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯇꯨꯔꯦꯜꯁꯤꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯣ ꯃꯤꯌꯥꯝꯅ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯀꯣꯃꯥꯒꯤ ꯊꯧꯅꯥ ꯎꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯃꯗꯤ ꯈꯨꯂꯥꯛꯄꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯌꯥꯝꯅ ꯑꯉꯛꯄ ꯅꯨꯄꯥꯃꯆꯥ ꯑꯣꯏꯅ ꯆꯣꯡꯊꯈꯤꯕ ꯃꯀꯣꯃꯥꯗꯨ ꯒꯨꯝꯚꯤꯔ ꯃꯌꯥꯝꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛ ꯃꯁꯥꯗ ꯆꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯗꯒꯤ ꯀꯪꯐꯥꯜ ꯇꯝꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯀꯣꯃꯥꯕꯨ ꯍꯔꯥꯎꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯀꯣꯃꯥꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯈꯨꯜꯁꯤ ꯊꯥꯗꯣꯛꯂꯒ ꯃꯇꯝ ꯈꯔꯗꯤ ꯂꯪꯐꯩ ꯆꯠꯂꯨꯒꯦ꯫ ꯑꯩꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯀꯟꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯏꯃꯥ ꯅꯨꯡꯁꯤꯗꯕꯔꯣ? ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯇꯣꯝꯇ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯅꯆꯥ ꯀꯨꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯕꯤꯅꯕ ꯃꯤ ꯈꯔꯁꯨ ꯑꯩꯅ ꯍꯥꯏꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯣꯏꯁꯦ, ꯋꯥꯕꯤꯒꯅꯨ꯫ ꯅꯆꯥꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯏꯃꯥꯁꯨ ꯌꯥꯔꯦ꯫ ꯅꯍꯥꯛ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯑꯁꯦꯡꯕ ꯃꯀꯣꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯀꯣꯛꯇ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯀꯣꯃꯥꯁꯨ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯆꯦꯟꯕ ꯅꯨꯡꯊꯪ ꯅꯨꯏꯟꯗꯣꯗꯨ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏ, ꯑꯣꯏ ꯊꯪꯕ ꯈꯨꯠꯅ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯅꯪꯒꯜ ꯂꯣꯝꯗ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥꯃꯔꯨꯝ ꯃꯈꯣꯡꯅ ꯁꯥꯡꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯍꯥꯡꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯀꯌꯥꯃꯔꯨꯝ ꯊꯥꯡꯒꯠ ꯊꯥꯡꯗꯥ ꯇꯧꯔꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯀꯣꯃꯥ ꯅꯣꯛꯂꯒ ꯀꯔꯦꯝꯅꯔꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏ ꯑꯄꯪꯕ ꯖꯤꯕ, ꯑꯗꯨꯛ ꯆꯥꯎꯕ ꯅꯨꯡꯗꯨꯕꯨ ꯅꯊꯧ ꯂꯩꯇꯅ ꯁꯥꯟꯅꯔꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯂꯥꯛꯂꯤꯕꯁꯤ ꯎꯗꯕ꯭ꯔꯥ? ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ! ꯃꯀꯣꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤ? ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤ꯫ ꯑꯣꯖꯥ ꯀꯥꯏꯅ ꯄꯨꯛꯅ ꯄꯨꯛ ꯂꯥꯝꯕꯅꯦ, ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦꯗꯤ ꯍꯩ! ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯗꯨ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯀꯣꯃꯥ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯑꯦ ꯇꯞꯊꯧꯅꯦ ꯇꯞꯊꯧꯅꯦ, ꯁꯥꯎꯈꯤꯅꯨꯅꯦ꯫ ꯑꯩꯁꯦ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯀꯣꯃꯥ ꯍꯥꯏꯕ ꯃꯤꯗꯨꯅꯤ꯫ ꯑꯄꯪꯕ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯍꯤꯡꯆꯥꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯄꯪꯕ ꯀꯥꯏꯅ? ꯈꯪꯉꯦ ꯅꯪ! ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ꯫ ꯑꯩꯒꯤ ꯃꯤꯡ ꯆꯤꯃꯄꯥꯔꯤ ꯀꯧꯏ꯫ ꯑꯩꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯆꯤꯡ ꯈꯨꯗꯤꯡꯃꯛꯁꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯀꯣꯃꯥꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯃꯀꯣꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯉꯛꯊꯤ ꯆꯞꯂꯒ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪꯅ ꯃꯀꯣꯛꯇ ꯁꯨꯊꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯟꯊꯔꯒ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯀꯣꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯦ ꯑꯀꯟꯕ, ꯑꯁꯦꯡꯕꯃꯛ ꯅꯍꯥꯛ ꯑꯀꯟꯕꯒꯤ ꯃꯄꯨꯔꯦꯜꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯑꯣꯖꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯩꯕꯨ ꯂꯣꯏꯅꯕꯤꯌꯨ꯫ ꯑꯩ ꯆꯤꯡ ꯁꯦꯝꯕꯗ ꯏꯁꯥꯁꯦ ꯄꯥꯡꯒꯜ ꯍꯟꯊꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨ ꯄꯤꯛꯁꯤꯟꯈꯤꯕꯗꯒꯤ ꯎꯆꯤꯃꯨꯛꯇ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯣꯃꯥꯅ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯈꯣꯡꯆꯠꯇꯨꯗ ꯃꯍꯥꯛꯄꯨꯁꯨ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯀꯣꯃꯥ ꯍꯧꯖꯤꯛꯇꯤ ꯒꯨꯝꯚꯤꯔ 100ꯃꯨꯛꯀꯤ ꯃꯄꯥꯡꯒꯜ ꯑꯃꯁꯨꯡ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯅꯃꯛ ꯆꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯗ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕ ꯑꯃꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯆꯨꯞꯁꯤꯟ ꯑꯃꯨꯛ ꯊꯥꯗꯣꯛ ꯇꯧꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯀꯣꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ? ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯏꯁꯤꯡ ꯁꯥꯟꯅꯔꯤꯕ ꯑꯄꯪꯕ! ꯑꯗꯨꯝ ꯇꯧꯗꯧꯒꯤ ꯁꯔꯨꯛ ꯋꯥ ꯍꯥꯏꯒꯦ, ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯗ ꯀꯥꯔꯛꯎ꯫
ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯩ ꯇꯥꯏꯕꯪ ꯃꯤ, ꯍꯤꯡꯆꯥꯕ ꯑꯩꯕꯨ ꯑꯗꯨꯝꯅ ꯀꯔꯦꯝꯅꯔꯤꯕ? ꯅꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗꯕ꯭ꯔꯥ? ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯅꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯀꯣꯃꯥ ꯍꯥꯏꯕꯗꯣ꯫ ꯀꯔꯤ ꯃꯀꯣꯃꯥ ꯅꯨꯡꯀꯣꯃꯥ ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤ, ꯅꯍꯥꯛ ꯁꯤꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯩ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ, ꯁꯤ ꯇꯀꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯆꯧꯕ ꯂꯩꯆꯤꯜ ꯃꯄꯩ ꯑꯃꯗ ꯁꯣꯔꯅ ꯀꯥꯝꯂꯒ ꯈꯨꯗꯛꯇ ꯂꯦꯟ ꯑꯣꯜꯍꯜꯂꯤ, ꯑꯗꯨꯒ ꯃꯀꯣꯃꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯀꯣꯃꯥ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯇꯨꯝꯅ ꯂꯦꯟ ꯃꯇꯨꯝꯗꯨ ꯂꯣꯏꯅꯃꯛ ꯊꯤꯟꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯊꯪꯅ ꯑꯃꯨꯛꯇꯪ ꯊꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯧꯁꯤꯡ ꯃꯥꯡꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯄꯤꯛꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯀꯣꯃꯥꯗ ꯈꯨꯔꯨꯝꯂꯒ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ, ꯃꯅꯥꯏ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯀꯣꯃꯥꯅ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯀꯣꯃꯥ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯝꯈꯩ ꯂꯩꯇꯅ ꯄꯥꯛꯄ ꯇꯨꯔꯦꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜꯁꯤ ꯀꯔꯝꯅ ꯂꯥꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯜ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯌꯥꯝꯅ ꯆꯥꯎꯕ ꯎꯃꯪ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯗꯨ ꯈꯣꯡꯅꯥꯡꯒꯨꯝꯅ ꯆꯥꯎꯕ, ꯇꯤꯡꯈꯪ ꯄꯥꯟꯕ ꯎꯖꯥꯎ ꯕꯥꯎꯕꯥꯞꯁ ꯀꯧꯕ ꯎꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯎꯖꯥꯎ ꯈꯔ ꯐꯨꯛꯇꯠꯀꯦ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯑꯩꯒꯤ ꯎꯃꯪꯁꯤꯡ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯎꯃꯪ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ, ꯃꯁꯤꯗ ꯁꯥ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝ ꯁꯩꯗꯥꯡꯂꯤꯕꯅꯤ, ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯅ ꯑꯩꯅꯤ, ꯁꯤ ꯃꯤꯇꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯍꯤꯡꯆꯥꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯈꯛ ꯐꯨꯛꯇꯠꯂꯒ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯀꯣꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯎꯖꯥꯎꯗꯨ ꯐꯥꯔꯒ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ! ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯍꯤꯡꯆꯥꯕ ꯅꯈꯣꯏꯅ ꯈꯔ ꯈꯤꯠ ꯃꯍꯦꯜꯂꯦ꯫ ꯃꯀꯣꯃꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ! ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪꯗꯨ ꯂꯪꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯀꯣꯛꯇ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯗꯛꯁꯨ ꯎꯃꯪ ꯁꯦꯝꯕꯗꯨ ꯃꯅꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯖꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯀꯣꯃꯥ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯑꯉꯛꯄ ꯂꯝꯗꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯗꯝꯗꯨ ꯅꯨꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ, ꯁꯥ ꯎꯆꯦꯛ ꯑꯍꯤꯡꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯦ, ꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯏ꯫ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ? ꯂꯝ ꯑꯁꯤ ꯑꯩꯅ ꯃꯩ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯤ ꯃꯩ ꯆꯥꯕ ꯍꯤꯡꯆꯥꯕ ꯆꯤ ꯃꯣꯇꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯃꯩ ꯆꯥꯔꯤꯕ ꯃꯈꯩ ꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤꯕꯅꯤ, ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯩ! ꯃꯀꯣꯃꯥꯅ ꯈꯨꯝꯃꯤ꯫ ꯍꯦꯔꯥ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯃꯩ ꯆꯥꯕ ꯀꯥꯏꯅ! ꯍꯩ ꯑꯄꯪꯕ, ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯀꯣꯃꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯤꯕ ꯁꯣꯏꯔꯣꯏꯍꯦ! ꯃꯩꯁꯤꯡꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯨꯊꯠꯂꯨ, ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤꯁꯨ ꯈꯔ ꯈꯔ ꯈꯟꯕ ꯇꯝꯃꯨꯅꯦ! ꯃꯀꯣꯃꯥꯒꯤ ꯋꯥꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯩꯕꯨꯜ ꯑꯣꯏꯅ ꯃꯌꯥꯗꯒꯤ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨ ꯆꯣꯡꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡ ꯃꯌꯥꯝꯅ ꯂꯝꯗꯝꯗꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯇꯨꯔꯦꯜ ꯁꯦꯝꯕ ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯃꯩꯁꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯁꯣꯔꯅ ꯂꯩꯆꯤꯜꯗ ꯀꯥꯝꯕ ꯃꯇꯝꯗ ꯅꯣꯡ ꯍꯩꯊꯔꯛꯈꯤ, ꯑꯗꯨꯒ ꯅꯨꯡꯖꯥꯎ ꯀꯌꯥꯃꯔꯨꯝ ꯄꯥꯊꯣꯛꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃꯈꯛ ꯁꯦꯝꯂꯛꯈꯤ꯫ ꯎꯃꯪ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨꯅ ꯎꯄꯥꯜ ꯃꯁꯤꯡ ꯈꯪꯗꯅ ꯍꯧꯍꯜꯂꯤ, ꯑꯗꯨꯒ ꯃꯐꯝꯗꯨ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯈꯛ ꯈꯨꯗꯛꯇ ꯁꯦꯝꯂꯦꯗꯣ꯫ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤ ꯎꯔꯕꯗꯨꯗ ꯃꯩ ꯆꯥꯕ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯄꯨꯕꯤꯌꯨ, ꯃꯅꯥꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦꯗꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯀꯣꯃꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯝꯗꯝ ꯀꯌꯥꯃꯔꯨꯝ ꯐꯥꯎꯔꯒ ꯑꯁꯨꯝ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯌꯥꯗ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯑꯄꯤꯛꯄ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯀꯣꯃꯥꯅ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ, ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯊꯅꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ ꯁꯦꯝꯕ, ꯎꯃꯪ ꯁꯦꯝꯕ, ꯃꯩ ꯁꯦꯝꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ
ꯆꯥꯅꯕ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯎꯃꯪꯗꯒꯤ ꯁꯥ ꯈꯔ ꯐꯥꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯆꯧꯕ ꯊꯧꯔꯤ ꯑꯃꯈꯛꯅ ꯄꯨꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯆꯤꯡ ꯁꯦꯝꯕ ꯍꯤꯡꯆꯥꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯦꯜ ꯃꯀꯣꯃꯥ, ꯑꯥꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯗꯒꯤ ꯃꯁꯝ ꯃꯀꯣꯏ ꯊꯧꯔꯤꯃꯨꯛ ꯆꯥꯎꯕ ꯆꯤꯒꯤꯔꯤ ꯀꯧꯕ ꯍꯤꯡꯆꯥꯕꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯐꯨ ꯆꯩꯔꯒ ꯃꯍꯥꯛꯀꯤ ꯁꯝꯅꯥ ꯑꯃꯅ ꯄꯨꯜꯂꯒ ꯊꯅꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯦꯜ ꯑꯀꯟꯕ ꯃꯀꯣꯃꯥ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯍꯥꯏꯔꯨꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯅꯍꯥꯛꯄꯨ ꯈꯠꯅꯅꯕ ꯉꯥꯏꯔꯤꯕꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯀꯣꯃꯥ ꯌꯥꯝꯅ ꯁꯥꯎꯅ ꯇꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ, "ꯍꯩ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯤꯒꯤꯔꯤ, ꯅꯍꯥꯛ ꯊꯣꯔꯛꯎ ꯍꯩ! ꯀꯤꯗꯨꯅ ꯂꯣꯠꯂꯤꯕ꯭ꯔꯥ? ꯊꯣꯔꯛꯎ, ꯀꯔꯤꯁꯨ ꯇꯧꯕꯤꯔꯣꯏꯅꯦꯍꯦ! ꯅꯕꯨꯡꯉꯣ ꯃꯀꯣꯃꯥ ꯅꯃꯥꯡꯗ ꯂꯩꯔꯦ ꯍꯩ!" ꯃꯀꯣꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯆꯤꯒꯤꯔꯤ ꯁꯥꯎꯅ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯤꯟꯒꯨꯝꯅ ꯁꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯃꯥꯕꯨ ꯌꯦꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯩ ꯁꯦꯝꯕ ꯍꯤꯡꯆꯥꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯔꯤ ꯃꯥꯟꯕ ꯃꯁꯝꯗꯨ ꯃꯩ ꯀꯥꯝꯂꯒ ꯇꯥꯡꯒꯣꯏ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯤꯒꯤꯔꯤ ꯍꯤꯡꯆꯥꯕꯗꯨ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕ ꯁꯝꯁꯤ ꯃꯩ ꯊꯥꯔꯦ, ꯑꯃꯨꯛꯇ ꯃꯁꯤꯕꯨ ꯃꯨꯊꯠꯄꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯀꯣꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯜ ꯁꯦꯝꯕꯅ ꯁꯝ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯃꯨꯊꯠꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯝꯁꯥꯡꯕ ꯍꯤꯡꯆꯥꯕꯗꯨ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯇꯨꯝꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯍꯤꯡꯗꯨꯗ ꯃꯀꯣꯃꯥꯒꯤ ꯃꯃꯪꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯗꯨ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯀꯣꯃꯥ, ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯀꯟꯕ ꯍꯥꯏꯕꯗꯣ, ꯏꯆꯥꯅ ꯊꯦꯡꯅꯒꯗꯕꯁꯤ ꯁꯀꯥꯇꯦꯔꯤꯅꯥ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯍꯥꯛ ꯂꯝꯗꯝꯁꯤꯒꯤ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯨ, ꯑꯗꯨꯒ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯂꯩꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯂꯥꯟꯗꯣ ꯅꯇꯣꯝꯇ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯔꯨꯔꯕꯗꯤ ꯅꯍꯥꯛ ꯑꯀꯟꯕ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯇꯝꯍꯟꯈ꯭ꯔꯣ꯫ ꯏꯄꯥ ꯆꯠꯂꯦꯀꯣ." ꯃꯀꯣꯃꯥ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯍꯤꯡꯆꯥꯕꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ, ꯑꯗꯨꯒ ꯀꯥꯏꯅ ꯌꯥꯊꯪꯁꯨ ꯂꯧꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯅꯥꯏꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯄꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ꯫ ꯃꯀꯣꯃꯥ ꯃꯈꯥ ꯄꯥꯡꯅ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯂꯩꯉꯣꯏꯒꯤ ꯂꯝꯗꯝ ꯃꯔꯨꯚꯨꯃꯤꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯌꯧꯔꯦ꯫ ꯑꯃꯝꯕ ꯃꯐꯝꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯩ ꯃꯉꯥꯜ ꯎꯕꯗꯒꯤ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯁꯣꯏ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥ ꯊꯤꯔꯛꯄꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦꯕꯣ." "ꯆꯨꯝꯃꯤ, ꯑꯩ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯁꯀꯥꯇꯦꯔꯤꯅꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯃꯗꯨꯒꯤ ꯂꯩꯐꯝꯗꯨ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ." "ꯑꯣ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ, ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯏ꯫ ꯃꯍꯥꯛꯄꯨ ꯎꯅꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯍꯌꯦꯡꯁꯦ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯎꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ ꯂꯩꯆꯤꯜ ꯊꯦꯡꯕ ꯃꯈꯩ ꯋꯥꯡꯏ, ꯃꯈꯣꯡ ꯑꯅꯤꯅ ꯆꯤꯡꯗꯨꯝꯒꯨꯝꯅ ꯆꯥꯎꯏ." ꯑꯁꯨꯝꯅ ꯃꯀꯣꯃꯥ ꯅꯨꯃꯤꯗꯥꯡꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯌꯨꯝꯗ ꯌꯥꯔꯦꯛꯅꯕ ꯍꯥꯏꯕꯗꯒꯤ ꯄꯣꯊꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯃꯀꯣꯃꯥ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯗꯤ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯂꯝꯍꯥꯡꯗꯨꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯤꯡ ꯑꯅꯤꯈꯛ ꯈꯤꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯆꯤꯡ ꯑꯅꯤꯗꯨ ꯁꯀꯥꯇꯦꯔꯤꯅꯥꯒꯤ ꯃꯈꯣꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯦ꯫ ꯃꯀꯣꯃꯥꯅ ꯆꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯏ ꯅꯨꯡꯊꯪꯅ ꯊꯥꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯇꯤꯌꯥꯗꯒꯤ ꯑꯃꯨꯛ ꯂꯥꯎꯊꯔꯛꯂꯝꯃꯤ, "ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯣꯡꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯜꯂꯤꯕꯁꯦ? ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦꯗꯣ!" ꯃꯀꯣꯃꯥ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯊꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯀꯣꯃꯥꯕꯨ ꯎꯅꯕꯒꯤꯗꯃꯛ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯀꯣꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ "ꯍꯩ ꯇꯥꯏꯕꯪ ꯃꯤ, ꯅꯣꯏꯒꯨꯝꯕ ꯖꯤꯕ ꯃꯆꯥꯅ ꯑꯩꯒ ꯀꯔꯤꯒꯤ ꯂꯥꯟ ꯁꯤꯡꯅꯔꯤꯕꯅꯣ?
ꯃꯇꯝꯗꯨꯗ ꯃꯀꯣꯃꯥꯅ ꯈꯨꯝꯃꯤ, ꯑꯩ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤ ꯃꯀꯣꯃꯥꯅꯤ. ꯅꯍꯥꯛꯀ ꯑꯩꯍꯥꯛꯀ ꯃꯤꯇ꯭ꯔꯪ ꯌꯥꯎꯗ ꯐꯨꯒꯥꯏꯅꯁꯤ. ꯀꯅꯥꯅ ꯑꯀꯟꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯁꯤ. ꯇꯁꯦꯡꯕꯗꯤ ꯃꯀꯣꯃꯥꯁꯤ ꯃꯁꯥꯗ ꯒꯨꯝꯚꯤꯔ, ꯆꯤꯡ ꯁꯦꯝꯕ, ꯇꯨꯔꯦꯜ ꯁꯦꯝꯕ, ꯃꯩ ꯁꯦꯝꯕ, ꯃꯈꯣꯏ ꯀꯌꯥꯒꯤ ꯃꯒꯨꯜꯁꯤꯡꯁꯤ ꯆꯨꯞꯁꯤꯜꯂꯒ ꯇꯤꯜꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯐꯝꯗꯨ ꯌꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯁꯀꯥꯇꯦꯔꯤꯅꯥ ꯑꯃꯁꯨꯡ ꯃꯀꯣꯃꯥ ꯐꯨꯅꯕ ꯍꯧꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯅꯕꯗꯨꯗ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡꯁꯤ ꯌꯨꯍꯥꯔ ꯍꯥꯔꯝꯃꯤ. ꯑꯍꯤꯡꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕ ꯀꯌꯥꯃꯔꯨꯝꯁꯤ ꯃꯀꯣꯛ ꯂꯣꯏꯅꯃꯛ ꯉꯥꯎꯅꯔꯝꯃꯤ. ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯅꯤꯡꯈꯥꯏꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯐꯨꯅꯔꯛꯄꯁꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯂꯦꯞꯇꯅ ꯐꯨꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯗꯨ ꯐꯥꯎꯕ ꯉꯝꯅꯔꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯎꯊꯔꯛꯂꯝꯃꯤ, ꯇꯥꯔꯣ ꯑꯀꯟꯕ ꯑꯅꯤꯃꯛ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯦꯝꯕꯗꯤ ꯑꯗꯨꯝꯅ ꯈꯟꯅꯅꯕ ꯅꯠꯇꯦ. ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯍꯤꯡꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯔꯁꯤ. ꯃꯄꯨ ꯑꯩꯅ ꯆꯥꯟꯕꯤꯔꯕꯅꯤ. ꯑꯁꯨꯝ ꯇꯧꯅ ꯑꯀꯟꯕ ꯃꯀꯣꯃꯥ ꯑꯃꯗꯤ ꯁꯀꯤꯇꯦꯔꯤꯅꯥ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯑꯗꯨꯃꯛ ꯄꯨꯈꯤ.